Delhi gi Prasan Bihar amasung Dwarka da leba school ani sida ngaseyo pung mapanda email gi kuthanga bong gi threat lakle hadi makhatana threat lakhiba court sing adudi Delhi court circuit court amasung Patiala house court ne hadi Hariba school amasung court sing da leba mi sing mafam chana hondokhre amasung mapung phaba section tharang lokhatkre hadi Wakta Gram Panchayat Ward number 5 Moirang Turelda pickup gari amata senkre Kaksin Khunaugi Tumu Rakpadagi Thariba water supply ising asi sizinaba yabagi phibam oiratre fatta hautina thalle mari lenaba singna amukta yengsinbiyo haina 25 line da phulle haiduna yengsilubada sanga ge patha pumtharaba machet marang singna unjilam le hadi Manipur ngasi mau market ta insang napi yonba laksaba naga itaima amadagi paisa oina lisingani piraga gp kapake haijin biduna huranduna chatkre haina social media singda thagana rakle makhataba update ngaiminase Puda popular government ama thamba pami haina Meeoi na phongdokhre Nagaland ga yum thangnariba state oiriba Manipur da popular government ama thamba pami haina state asigi chief minister Meeoi na phongdokhre Economic Times na pangthokpa interview ama da Manipur da thokliba irang amasung president rule thamliba asigi matangda hangba wahang ama da Meeoi na hai Politics tawba mi ama oina state ama da president rule thamba si ai pamde popular government ama Manipur da soidana thamgadabane Rio na hai Manipur da mapung oiba kalup ahum maitai naga amasung kuki lai hariba kalup ahum asigi marakta thajanaba watpugi wafam asi losinaba honagadabane Rio na hai ki NPF Naga People's Front asi aina lingkhat kibani makhatara koda NDPP asi amuk lingkhat le Naga political issue asigi warosin atuba matamda purakpa ngamnabagi damak matam kharagi mamangda hariba political party ani asi punsenakre haujikti Nagaland da opposition laitaba government ama laibaga loinana Naga gi issue sing loisinaba honare Naga issue gi matangda hangba wahang amaki pakhumda Rio na hai 2015 da sign tawnakiba agreement adugi manungda warosin purakadabani wari sanaba aduda Nagana khundariba mafam sing punsinba haibasi maru oiba saruk ama oina yawkhibani apaspa gi matangda hangba wahang amagi pakhumda hai tha taruk khudingi hiram asida review tawduna lakle resolution asi mai paktraba phawbudi makha sathakigani Manipur da irang thokraba matung haukiba chahi gi December thada Nagaland da protected area permit asi chanaba haukhibani PAP asina state asigi development da sauna akaiba pire Nagaland ase tangdu leitaba oiba state amane state asi matau karamna Manipur amasung Mizoram ga sangdamnari bano haina Union Home Minister da wahang hangkre haina su Meeoi na phongdokhe Maring Purupna Lining Laison gi satnabi khudimak ngaktuna satli haina thamlakre ngallingai matamda sanamahi lining satlamba Maring Purupna Christian lining da laukhrabasu pari puri dagi sanarakpa lining laison gi satnabi khudimak ngaktuna ngasi phawbu satli haina Maring Purup ki cultural activist Tringson Saka Maring na phongdorakre lining thok sanamahi table board amadi Manipur University of Culture na khusamnaduna haying khongbal uphung yumpham da sathariba numit 15 gi oiba workshop da resource person oina phongdokhibane Sanamahi lining gi pokpa luhongba amasung korau nongabagi thauram sing haiba hiramda sathariba workshop asigi numit taragani thoini subaga mari lenana pangthokiba khana dainabada Tringson Saka maringna Maringi sanabigi luhongba haiba hiramda wangangladuna mahana makha taraduna hai maring haiba phurup asilamdam asigi ariba yellow phurup singa manungda amane loinana maring phurup su sanamahi lining salamba phurupni adubu ngasidi Christianity da convert tawkhibadagi sanamahi lining satpa masing asisa da 0.5 rom tamak ngaire haiba yai masi oduna su lining gi oiba thoram singda halaman singna thamlama sana lonsat khudima kaidna chatli loinana phurup asigi su maitai gumna yek salai lejai adubu yek salai gi matang Horokphomgi oiba chayet na bakhara laibana sabchaba khangdok na bahawjik akhang ahising na thizile amaronda maringa maitai khunaiga anakpa mari amasu lairibani ngalingai matamdagi pangthokuna laklaba mera house songbagi thoramda maringna saruk yaduna lakle luhongba yawna thoram kyadasu manaba laitabana te haina phongdokhe mahana hai phurup amagi culture amadi history haibasi taibang mioibana malemda lairi makai manghanba chumde chawkhale haiduna masagi culture amadi history manghalaba mioi natraga phurup adu asengbu yellow phurup nate yellow mini hairabadi isage culture ngaktuna chattuna tawpham thokpa tawgadabane lairik haire chawkhatpagi mataw tamlibane haiduna masage kanaba khak tawba mioi amana kaidawnungda chawkhatpa ngamloi khunai ama chawkhatpada isage ponafam namdam chanabi lining laison ningthina ngaktuna thamba mathaw tai haikhe lagaw khawrubagi fine thihan khre
Imphal West ki Thangmaiban Polem Laikai da lebi yum amada lagaw khawrubada yawpa Meeoi kun Chief Judicial Magistrate Imphal West ki court na fine thihan khre lagaw khawrubagi police na pharba matungda court na fine thihan kharba Meeoi sing adu Imphal Police ki team amana charge sheet ka loinana summary trial sathanaba court puthoraki state ki APP na court thamkhiba wafamda ngarang numidang pung 8 nifuram tapa matamda Thangmaiban Polem Laikai gi yum amada masakhangdaba Meeoi kharana lagaw khawre habagi akangnaba paw ama Imphal Police na phangke maduna maram oiraga mafam aduda taliba miyamda charangnaba amasung ingsipa phibamda akaiba pire haba paw lakpadagi mafam aduda changsinduna Meeoi sing adu phagatpaga loinana case lokhathibare Imphal Police ki team na accused ni hariba Meeoi sing adu phagatpaga loinana lagaw maru taruksu phagatpa ngamke Meeoi sing adu verification chathabada makhoi masana maral yazaki amasung trial chathabinaba APP na haijake hearing aduda phagalaba Meeoi sing adusu makhogi mathakta siriba marasing adu khangi hena phongdokpaga loinana ngakpinaba haijake matungda aduguma thabaksingda amohana yawjararoi haiki loinana fine adu thijarage haike korna APP ki wafam taraba matungda amasung makhogi mathakta thangaliba charge sheet sing adu yenglaga lagaw khawfam piriba yumbu aduna lupa chamri amasung khawbada yawba Meeoi 18 aduna mi amamamna lupa chani fine thinaba korna yathang pikhe Kadangban drone bombing ki charge sheet court na cognizance laukhre hari Kumja 2024 ki September 1 da Kuki militant singna singna Imphal West ki kautruk amasung Kadangban da drone bombing sathaduna ngangbam surbala kawi mauna ha ama sian khiba thodok aduga mari leinana NIA Imphal branch na lankhalakpa charge sheet special court NIA Manipur 1 trial hona bagidama cognizance laukhre phayeng umangdagi ingogi loina be ngangbam surbala sahi kunthra laikhidabaga loinana bahaki sahi nauriba sahi mapan khakta ngairibi masanupi buna aso apon hanki thodo aduga mari lenana lokhatpa case ki charge sheet ki mari lenaba se sangsing accused ne hariba singda November 13 da yahon khinaba matam lepki NIA Imphal branch thodo adugi accused ne haiba Churachandpur district ki Khonom Phai village da ki Holungmang samte Elias Kengpu Jau Elias Kengpu samte apokpa Dongjakhai samte amasung Kangpokpi district ki Leimakhong manaki El Munlui village da ki Samuel Thongya Nahau Wi-Fi Elias Python apokpa Silai Wi-Fi ki mathakta charge sheet thangalakharbani hari BNS Arms Act UA Clause P Act Explosive Substance Act amasung Prevention of Damage to Public Properties Act ki tongan ba section singi makhada accused ni hariba sing adugi mathakta trial sathanabagi damak court na numit kharani ki mamangda cognizance laukibani hari special APP NIA na court thamkiba wafam sing taraba matungda amasung cognizance launaba thangalakiba charge sheet ta yawriba wafam sing yengbaga loirana accused ni hariba Meeoi sing ki mathakta sirakiba maral sing adugi matik chaba ground sing laga court na special trial sathanaba amasung accusing adugi court puraknaba production warrant pi na baloinana charge hearing gi dabak November 21 da mari lenaba se sangsang yawhanaba November 21 da matam lepki bani hari panba yabdi case asigi accused ni hariba Meeoi sing ani adu sahi asigi June thada tongana mafam singdagi NIA na phagat ki bani Ministry of Home Affairs ki order gi matungina NIA na Lamsang Police Station lokhat ki case ama amuhana register tawraga case asi thijenbagi thabak sathaduna lakpane kumja 2024 ki September 1 da numit jungbo matungda sakhangdaba Kuki militant singna kautruk amasung Kadangban khunda apaba makhal gi khulai sniper amasung drone sing sizinaduna nongchup thangba singchangdagi landarakpada miyam punsi hingnaba chenabada nupi adu lekhidabani amasung mahaki sahi 8 khakta ngairiba masa nupi sokhibane numit adumakta da Kuki militant singna numit adugi numidang phawba landaduna numidang pung 8 lom tarakpa matamda Kuki militant singna kautruk khunda kumtharaktuna yum amasung gari sing mai thadok lamkhibane numit adugi numit jungbadagi numidang phawbada militant sing na bom nifu hena thadaki haire Assam da mai chakpada matai manau Sire hari Guwahati gi Baralumuk area da laiba makhoi ki apartment mai chalakpadagi matai manau sikhibaga loinana atopa Meeoi amana sokle haina official amana ngasi phongdokhre makhoi gi apartment adu building amagi anisuba mathol da laibani haina phongdokladuna official duna haiki imung manungi oiba thoram amagi damak matai manau du saklen sem saringai da mai chakpagi thodok thokibani mahana haiki LPG cylinder sing pokhaira khibana maram oiduna chakhumdagi haurakhiba oiramba
yai thajaba maidu thuna yangna sandoraki maidu muthanaba honabada fire tender kayamuk sijanaki hainasu mahana phongdokle laikhidraba matai manaudugi maming Devrat Chaudhuri amasong Pompi Chaudhuri kawi haina phongdokladuna official duna haike asopadu manakna pa hospital amada pukhatkre maidu karamna haurakibano haiba khangdoknaba hauji thigatpagi thabak chathari hainasu mahana phongdokke nungi kwari ningkhaibada sikhiba mising taruk yaukhre hari haukiba thangji numitki numidang waram Uttar Pradesh ki Sonbhadra district laiba nungi kwari amani khaibagi thokiba thodok aduda sikhiba Meeoi masing taruk yaukhre hari hauzik rescue team singna advanced equipment kaya sizinaduna ningkhaiduna lairiba nungi saruk sing hutuna natraga kakhatuna thorakpa ngamdana laikiba workers sing kanbagi thabak sathari adubu kwari adu ningkhairakibadu ayambana nung oibana manungda laikiba worker ayamba siram lagani thajanari